Jawaharlal Nehru Institute of Medical Sciences Jennings Linkatkhibagi Tragonipan Suba Annual Foundation Day Amadi Jennings Dental College Linkatkhibagi Mapalek Sub Foundation Day Pangthokre. Analayeng lamda Jennings Hospital na Mangzil Tharakpa si afaba khongthang ama oibata natana afaba mahire kaya amasu puthokpa ngamle haina Manipuri Governor Ajay Kumar Bhala na haikre. Jennings की Microbiology Department night duty taba staff laitavana test onaba sample patient gi miyo singna ahangba table da sinare hairi amasung mari lenaba department of field da satabana lawmi singda piba scheme law udaba mi da piba yawre haina punal maring degi nomaising area farmer association gi secretary thangza yaimana haikre Kurumjari ISTV की निमिदा पुंग मापन की पाव में यंग ताबिरी बसिंग तरामना ओक्सरी होजिंगा सिगी मरुबा पाव संदोना पिजरी अना लायंग की लमदा जेनिम्स हॉस्पिटल ना मांगजिल थारकपासी अफबा खोंगथांग अमा ओइबत नतना अफबा माहिरोई कया अमसु पुथोपंगमले हाइना मणिपुर के गवर्नर अजय कुमार भाला ना जेनिम्स लिंखत की बगी तरागनि पान सुबह एनुअल फाउंडेशन डे अमदि जेनिम्स डेंटल कॉलेज लिंखत की बगी मापलक सुबह फाउंडेशन डे की थरम दा हाइक्रे Jennings family न सिंधुना Jennings की ऑडिटोरियम दा पांगथोकिबा फाउंडेशन डे की थरम अदुदा हेल्थ एंड फैमिली वेलफेयर के कमिश्नर कम सेक्रेटरी सुमन सिंह Jennings के डायरेक्टर प्रोफेसर एल उसरा नि सुसरुप याखे थरम अदुगी मनुंगसना नोंगिन हाइना मिंगथोनबा कॉलेज मैगजीन थमसु फोंखे लोइना लिसिंग इन कुनगमरी कुनगमंगा दा पांगथोकिबा MBBS अमदि BDS एग्जामिनेशन सिंगदा मार्क ख्वाइदि की वांगना फंगलखरबा इंस्टीट्यूट असिगे माहिरु सिंगदा असम खुदल पोस्टिंग पिदुने इकाई कुमनाबु उतखे थरम अदुग मरी रेनना गवर्नर अजय कुमार Balana Makha Taraduna, Haukiba Sahi Singda Institute Asina Anala Yengi Lamda Miyamgi Seba Toriba Asigi Matakta, Hai Singlaba Mahirika Putok Tuna Lamdam Asigi Anala Yengi Lamda Mangil Taduna Asoba Taudang Lodi, Masida Natana, Institute Asina, Nestan Amadi State Ki Takta Pangtopa, Health Program Sing Saruk Yaduna, Matamatamgi Oiba, Miyamgi, Yaifanaba Lakpa, Anala Yengi Kongtang Singsu, Miyamda, Yawanduna, Leptana Zankila Kiba Kongtang Sina, Hena Singtaninga Amasu Wede, Institute Asigi Matung Tarakpa Matam Singdasu Hena Apaba Mahirika Putopakak Natana Anala Yengi Lamda Hena Kumang Sausun Ba Amadi State Asigi Mingsatka Luina Miyamgi Yaifanaba Tabok Sing Torokpo Oisano Institute Asigi Ladiba Doctor Nurse Paramedical Staff Alumni Amadi Mahiro Singh Kudimapusu Tagar Pafongdoki. Looking to the future, it's imperative that Jennings to continue strengthening its academic standards, research capabilities and specialized healthcare services while embracing digital health and technological advancements. Always an institute is known by the research papers it published. By AIIMS Delhi had made such a big name. It was only AIIMS to begin with, and it's been a very old institution. So doctors, the professors and all have been working and publishing lots of papers. So I would expect that Jennings, being a state government institute, should endeavor to reach at par with institutions like those, and we may do better. With sustained support from government and collective dedication of all stakeholders, I am confident that the institution will achieve greater excellence and wider recognition. Amaramda Jennings Kid Microbiology Department night duty tab staff kanachula itabana test on sample patient gimiyo singna ahangba table da sinare hairi doctor gi pakta matung ina nurse na blood sample amadi atai sample sing lauraga test ki damangta patient party da microbiology department ta thilhalli patient party na test ki result ki matung ina ana bagi labak lep ka dori bani haina mi paina salaga table ahangba amagi mathakta sample thamlamba result su result thampam 3 amadigi masa masa na khalaga punare hairi thawong asina department asima pu pandraba nimidangda mathau tawdrabra haiba wafam lakle nimidangda mathau tawdragana nimidangda test ki damakta karigi thari bano haiba wafam patient party kharana phongdurakle Marile number department of field satabana lomising a piba scheme low udaba mida piba yaure haina punal maring digi normalizing area farmer association secretary thangza yaimana ISTV the phongdurakle masigi masagi kiho mai pana thadeba thangza yaimana lomising da kanaba piba scheme kaya piram daida marile number authority na field satana verification toba mathau tai low udaba miyo sing the scheme gi kanaba pi khibana aseng lomising da nungai hande haire hiramasida pawdam ama I
Asi tasing mamakidi aikogi MoMA department na horticulture gi makhada itakiba char mayamni sida thari basi anamba aina thajari hainan yaure aduga tingkhang palma yaure Manipur da leiriba farmers singi amadi department singda request tawjabadi field chalaga kadimsu tawramdaba potu dadi aikogi financial assistance gumba pibi daba haiba potsi tawbiramagana magi pibam thokpa khara sarkar gi mateng pangbiba haibadu aina isana aigi on request ni aina pamjabani ai isa khak nataba atopa mi singsu adumaina haina thokradi aikogi kanglai pak haibdi Manipur gi leiriba potoksi nomo gi sum handarakadra haina sum khanje akoi khunda sumangai sanga leiba mi haigadra kari haigadra adumaina tawba potu tungdadi tawhaningde tungda hauganiba angang singi sigumba willing leiba kangbu singidi adu ururaga hena aikoida dongchadaba ma lakadra haina sum khanjabigini PMBC chaurangna 72,000 mukti sapling ai chara di thare haina loina ma hawe adubu hoi marakta khara ai kunthra de adum si sarkar gi thabuk ngai dabida aina tawba ngamba aibdi hojiki matamdi modern technology ni na pothok yamna puthoki hairsu hojik modern technology mayam leibnina nisa pasada ngaubi sarukta aina ngamjaba thabuk aibdi farm tawbo oiro kari tawbo oiro adu da oina mayam si mai onsin haningba wafam si thamjaningi tonga tonga horticulture department orgasu agriculture department orgasu scheme amagi laiba senpham sing adu koi official sing na masak khangaba adi field chatlaga ki home thai natrana adu thai ada thai na thidoga madugi matik saba mating adu pibi haibu ofam asini lamkhang da labuk yaudabida lami yaudabida lami sab singi khut changhangiba sina akoi tungi oina mangjaba kaya lakni hai wafam si makhata na phondorogli jiban konsangma loina pawdam jariba ningtokam sana jaw mitai punan maring kun ISTV news United Committee Manipur UCM na sinduna Manipur crisis and beyond the way forward haiba hiramda nomagi oiba public discourse ama Imphal hotiga sangai hola pangthokre United Committee Manipur UCM ge chahi ama chathagadaba silver jubilee celebration ge mari lenana pangthokeba public discourse aduda UCM ge president YK Dhiren Meitai amsung former Dean School of Environmental Science MU Professor W Nabakumar marueba president member singon saru yakhe taramadu ge manungsana Frontiers Manipur ge editor in chief Dhiren A Sadokpana Manipur State Constitution Act 1947 as the constitutional legal foundation for a new secular democratic republic of Manipur. AMU ke Professor Singlen Maisnamna socio-economic linkage between Manipur Meitei and other indigenous Manipuri communities and the need for a common destiny. CRCM Dr. Homen Thangzamna socio-cultural linkage between Manipuri Meitei and others indigenous Manipuri communities and the need for a common destiny. Haiba Hiramda Amasung Assistant Professor Department of History DM University Dr. Malem Ningthauzana the continuous historical linkage make it essential for the Manipuri Meiteis and other indigenous Manipuri communities to unite for a better future. Haiba Hiramda resource person to Nawangangke using a President YK Dhirena Manipur Kunda Minariba Kanglu Kuntra Kuntramanga asinung sisanana laminana bakhona ba haibasi United Committee Manipugi lengdraba pandamne thodok ama thokam matamda emotion amasung sentiment da thabak tawba chumloi Manipurda khundamenari ba furuk khudimak punna himinaba yaba lambi ama puthok patangai phade United Committee Manipuna kanglu furuk khudimak ka wari sanaduna punna himinana ba thabak tawri haukibali singani kungu humdoige me ahum dege thorak deba thodok asina kanglu furuk khudimakta chaitheng pidaba nate handak torbung amasung pabak sawda kuki khulai paibasingna bom amasung nomai maru kaya kaptharakiba aduga mari leinana mafam aduda duty tareba central forces sing adugi mathakta mari leinaba ministry na thabok lokhotpam thoi haiki Miyam nga ona thami basing do madubu security lapses wala kanda koi nomai kapsala la tung ngama pai se madam mafam duga deploy to ribu security forces sing dugi adu ba lapses le ba ko section da banini aduna madugi mokoi sing dugi matakta
ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯒꯤ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯣꯏꯕ ꯌꯥꯏ ꯗꯤꯐꯦꯟꯁ ꯃꯤꯅꯤꯁꯇꯔꯒꯤ ꯃꯈꯥꯗ ꯂꯩꯔꯝꯕ ꯑꯣꯏꯕ ꯌꯥꯏ ꯂꯩꯔꯤꯕ ꯈꯨꯗꯤꯡꯃꯛꯅ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯆꯞ ꯆꯥꯕ ꯃꯈꯣꯏꯒꯤ ꯗꯤꯁꯤꯄ꯭ꯂꯤꯅꯔꯤ ꯑꯦꯛꯁꯟ ꯑꯗꯣ ꯂꯧꯕ ꯄꯥꯝꯃꯤ ꯍꯥꯏꯕꯁꯦ ꯌꯨꯅꯥꯏꯇꯦꯠ ꯀꯝꯃꯤꯇꯤ ꯃꯅꯤꯄꯨꯔꯅ ꯑꯃꯨꯛꯀꯟꯅ ꯊꯝꯖꯒꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯁꯤꯒꯨꯝꯕ ꯈꯟꯅ ꯅꯩꯅꯕ ꯑꯁꯤꯅ ꯇꯨꯡ ꯂꯝꯆꯠꯀꯤ ꯑꯩꯈꯣꯏ ꯐ꯭ꯌꯨꯆꯔ ꯑꯃ ꯄꯨꯔꯛꯅꯕ ꯍꯣꯠꯅꯃꯤꯟꯅꯁꯤ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯖꯔꯀꯥꯟꯗ ꯑꯩ ꯄꯤꯅꯤꯡꯕ Kuki khulai paibasing na haukiba tha asige tarataruki nimidangda phagak ikai amadi torbungda bom yauna nomai round kaya kaptharakiba thawongbo akanba muwongda kandiem tobaga lunina maduda senaba singi mathakta PR lenga kasina athubada action lakhoi haina ngasi Thawbal district leba tongan melup singna sinduna Thawbal menak rounda lambi tangkhai thingduna wakai khongjang sangsin kre Thawbal ima kaitel mathak makha Thawbal district apunba ima sing laisang tem khong manung maira paibi atokpa maira paibi lup amadi thawda maning kai irong leima banthuibina sinduna chatakhiba wakame from ajuda saruk ya kiba Universal Mother Organization UM Thawbal gi secretary Okram Manorama Devina hauji paliba lenga asina santi hanjile haduna tampaki mafam singda noma kangdana counter charge kaya tawduna miyoi kaya phaba punbagi thabak chathari adubu hanjin awa mayuk naraba lanjana dun leiriba IDP singna mayumda hanjinba horakpada kuki khulai paibu singna bom yauna nomai ron kaya kapsinduna hana bu khonaraknaba phaba pia lenga asina tuminna laisinba asi thamu songa nungaiti haike Sienariba adugumlaba miyoising aduga maduda sijanariba khuchu khulai singdu amatta watana athuba matamda phagat pirakwa taragadi aikoina aduki matik harau jagani aduga aikoigi apen basu laigani madu natabida adugi onna tainabada makoigi tonganba policy program ama sillaga tawbirakwa oitaragadi akoi Thawbal district isu apunbagi oina masi fully condemn tawbaga loinana makha taba khongjang kaya changjananabagi damakta akoi sem saduna laijagani IDP singna mayumda sangjabada nomai kapsilakliba asi maitaina oramlabadi hojik lengalna tuminna leiriba asi leiramgadra haina pukhau tera Government Welfare Association ge maikedegi hanglakli haukiba December 13 ta phagausau ikhaida kuki terrorist singna bom amadi nomai kaya kaptharakpa yaningdaba phongdoktuna lup asigel office thaumi singna kholau kaya lauki thoramaduga mari lenena Women's Welfare Association ge Vice President Sharam Ibem sana phongdokibada Manipurda tangdu laita ba hanjilakle haiduna lengana anam kanduna sangai festival Nampuda sinkre tungda tangdu laitaba hanjilakle haiduna IDP sing masagi mayumda hanjil hanba horaga kuki singna nomai kaptharak labasu karigumba amata haide maitaina khul ngakpugi khulai khara paijarambasu loina lokhatkre kuki gina ngasi phaba khulai lokhotri haibasi handak nauna nomai kapsilakliba asina takle legana athubada tangdu laitaba puraknaba akanba thabak lokhotkadabani haike IDP sing chang ma honara kanda kuki sing na mo nomai kapthabase akoi sukya yaningde akoi hingbada yamna ware Manipur si chinghong jingya da leiba jing ji security sing na matik jana ngakpiu haibasi akoi thamjari torbung banglada phagaksa ikhai da kapthari base kuki na kapthari base maitai da gidi akoi khun ngak pa khara na paijaramba khara do loi lokhot pi gare PR ne dana aduga kuki da gidi amata lokhalamdre asi yaningde akoi sarkar na madu phajana lokhot pi raga action lokhot pi drabati akoi masira yaba sungam ngamoi Ngasigi Manipur ge thokdo wathok sing asi aikoige lusingbani haina leiriba singna pangdabadigi ohenbani haina apunma Manipur imagi advisor P Rani Balana phongdokhre Manipur Press Club ta pamusing unaba aduda mahana makhatana phagausau ikhaida IDP sing hanjinba horakpada ikhang khangogdana kuki militant singna masing khangdana nomai bom yauna kapsilakpa asi laibak thibani nimi adugi ayukta DGP na Chuchanpurda joint security meeting tawruraga halakpaga nimidangda asiguma thokdok thokpa asi miyamna achoba wahang hangnaba masak Waheli, Tiangkang Kayada Asiguma Todo Sing Talk to not labor asi PR Labigi Wahan Talk na Karino, Manipur PR Labor Matamasida Cookie Sing na Towning Batoboda Lenga Asina Karisu Hayden Labor Amadi, Miyamgi Apamba Tabak Amata Tawdava Haiba Asi Labak Tibane, Nasigi Todo Watu Sing Asi Equigilu Sing Bani Hina Labor Sing na Pang the Badigi Ohen Bani, Miyam na Kam Ting na Waraba Pim Asila Laba Fabada Karisu Haidena, Lady Miyamgilu Sing Basing Lan Lusenba. Pamdabra miyamna asuk warba film asida aikogi lusingba singna phangdiba nungaibana karino makoi miyamgi lusingba oibada matik saribra haike Manipurda governor rule leiriba aduga PR leiriba matam sida kuki singna tong mamong batobada kogi hoji paliba lengak singna karigumba wahi mata haidriba adu governor na madugi action lokhatabasisu Manipur leibak thibani masi lokhat anini matik sadaba governor leidu sarupudi ama thamna phabra haise
wakhalon akoige masi punamasi kanana tholino haiba kan na koi manipur gi lusing bane dana leiriba lusing bu humpu gi manung da tara do haido kharaga yankhai lehori singsi makoi kai doba leidigi moi machin dagi wai amat ba thoi ba thodok si ta kari gum ma haira kris maram kari gi praja ji amadamuk chelan amadamuk kafan masa mukaina han mapuroi ba mukaina han asigi mikap mirau kon mayam si taraga moi da phangi ba nungai ba sina kari no noina sarkar se manga moi da balai ra ba manipur kan manga moi da balai taraga di noi yankhai sa disop to gi ba madun hena lem gani ha ba pham si thamge apun ba manipur imagi mai kai degi Manipur ki yellow for mutanaba India government na cookie sing Manipur da thambani haina mayang impal apun manupi lu ki secretary Rebecca Laimana Fongdokre wafam asi sahi ani makhairom relief ki amta changjapam lauduna lairak daba matungda torbung longgi IDP sing nama sama sagi yumda hek hanjin ba horokpada ngarang ikang khangawdana cookie lalawu sing na torbung da bom tarit dauna nongmai maru chanirom hena kaptuna numidang da akan mamuong da attack sa tharakpa thawongbo yaning da ba Fongdokpa oina mayang impal apun manupi lup amadi Prabhapati college da hang relief ki amta laiba IDP singa mayang Imphal da khongjang sangsin khibada phongdok khibane mana makhata aduna hai khibada kukila lobo singa India government ka security singa nomai kapna khibal laibra karigi damakta makhoi ga su taunari ba sugi namada India government na fizang ama thambagi wafam masi ifong phongla wafam ama oire aduna PR lenga lakjingai da aikoi अखोई कारिबा MLA मंत्री सिंह वाफम अमता फोंदोपा ngamde makhoi se yamna sole aduna aikoi punna punsilaga kari tawsige khanasi haiki India government ka cookie ga kaidongoi lan chongna ki cookie ga India government ga no phau lan chongna ki daba khoi gi terrorist kangbu amaga su dong noi manam na karino chijo dum ifong phong na phijang na mana khallaga thambagi wani India government na cookie chemani India government na Manipur lo chana bagi damakta Manipur da cookie thambani ai ba pham je akoi chawthong na hajari MLA mayam jina ngasi baw ji da wa hai je ama baw thambangam de bo mosia skumati chole ba masi oi tar ga di hujik che akoi je Manipur da leiriba praja akoi punamak che apun bagi oina kari tawsige hai ba pham jim tanga khanamina ji hai ba pham thamjari Cookies nya torbung phagak saw ikhai da landarak pa silamdam asida lengak leitabagi khudam ni ilamdam maktada lanjenaraga leideba internally displaced persons mayum da hanjil hanabagi lengana paikalik ba khongthangi aho tangka ke saruk ama oidiba torbung amadi phagak saw ikhai da khunja singna hanjin baga mayum phawba chamjin sajin ba ngamdringai da cookie khulai paiba singna anak puma pham dagi landa hanba asida yamna sumdaba thongni haina salai kanba loop SKL na thadropa charol amana hairi charol asna makhata dan IDP sing adu mayumda tasengna hanjin ba natri hanjin ba yagadra haina mong yengduna yum kai samjin ba changkhiba miyam ngaktini housing state asida masing yam khraba central amadi state force leina asigumba thodok thoan ba haiba se center amadi state lengak animaki achoba marani lengana amuk hanna asiguma thodok lamnam asida thoaloidabani hairi Hauzik tholeba irang asida sing amadi tam tokhaina tanab state ki PR lengak amadi central government na sillabra haibasi singada bangamde haiduna wabagai esida anira candidate oikiba mayengbam ranjida mahaki wagai tera uraktelaiba yumda pamusing unabada haikre mahana makhata aduna tampaki mafam khudimakta leiba khulngakpo singdagi khulai loina lokhatle aduga singdedi sijinaba yadaba khulai khara khongkot panatana ayam saruti kukila loba singna ifong phongna paiduna sali masida central force singna karimata haide Manipur ki DGP na Chanpurda security review ki mipam pangthopa hek halapaga kugi khulai paibu singna misam miyam da amuk khana nomai kapa horakleba asi DGP ki khongsat adu misam da nomai kapa yabagi ayaba pirabra haibasi singnai haiki security ki matang da nainarure haibaga kuki militant singna torung bangla da attack torokibse akhoi manung da hidden agenda leibra haiba wafam sima masi game na masi ji athuba matam da public miyam da masi sendu masi na tabata di tampaki lamda mapungoi na maitai gi leiriba CSO myam tampaki CSO myam student organization myam na tawrakpa agitation myam da akhoi mapung phana sogana bidam ta ready dalai cookie militant sing se khudakta phabiyu makhoi da akan be action lokhapiyu operation achobo taw makhoi na pai bo khulai myam sing se si lokhapiyu center ga mena masi munna khanbi rakanda nakal animaki yang kana solution pubiyu haiba sing asi media gi thongda ai thamjari
National Sports University Sabal Losilakle inaugurate Tobagi, Matam di Leptri Dr. Mansuk Mandebia na Manipur gi Imphal West ki Manung Sanba Koktuk Tapaikaliba, National Sports University NSU Sunga Sagat Pigi Tabak Ayamana, Losilakle Adumapu inaugurate Togduna Miyam the Sinanaba Chapsaba Matam di Leptri Haina Youth Affairs and Sports Union Minister Dr. Mansuk Mandabia na Fongdokre, Union Minister Dr. Mansuk Mandabia gi Wafam Adunga Sipam Kiba Parliament Mipam gi Kwasant Awagi Matamda, Raja Sabagi MP Ning Tor Sanaza Simana Hankiba Wahang Unstar question gi Pakum oina Pongkibane, Ngasi Pumkiba Parliament Sasson gi question Tawagi Matam the MP Ningto Sana Zabona, National Sports University, the Hangaduri Batungan Tunganba Kosing, and Missangi Tabak Toram Amadi Atemari Lenaba Tabak Sing Yauna Haukiba Sahi, Ahum Lomasida, Enasugi the Magda, Kaitokiba Apunma Semhumgi Matang, the Akupa Marol, Hangan Binaba Amasung Sports University, Asi Mapung Fana Sabalo, Sinaba Honabada, Kudong Sadaba Mayok Naba, Labra Haina Hankiba, and Star Kwasangi, Pakum Piraduna, Union Minister Napundo Kibada, Manipuda, Hangdokaduriba National Sports University, Asigasango Saga Pigi Tabak Ayamana Losilakduna, Hosi Fabada, Sada Maudramanga Ramgi Sangi Losilakle, Adubo inaugurated Togduna, Miam, the Sinanaba, Zapsaba Matam, the Leptri University, Asida Hangaduriba Tungan coursing and Messengi process and the Atay, Marilenaba, Tabak Toram Singi, Akopa Marol Kudimak Miam, the Kanganba, Laikre University, Asisango Saganabagi Damak the Haukiba. Sahi ahum lomasigi manungda apunba sanpam lopa crore sami yankatra 10.8 taruk kaithokre haike. Transgender activist Malem Thongamge Manipura Santi Hanjel Halu Haiba cycle concert Kangpobi district power Yaroi Haina Nascent Highway da Nupi Sing Thoraktuna Ahing Yarekre Nupa Sing Susang Nupi Singna Chataramba Kongzang Adu Nupa Sing Yoshilak Highway Masang da Mikup na Homsingna Lake Christmas Kumai Yoshilak Pasida Market Cycle Concert Asina District Asida Pam the Togdo Toknabagi Maram Wagani Mari Lainaba Authority Nasu Mahake Concert Asi Lepon Binaba Kotuna Kangan Bat Lake Amaram the ISTB News the Pangba Powder Malem Tongam Ngasi Ayuk Angan Bada Imphal West District Manung Sadma Segmai Yorokre Hairi Adumapu Mahak Masamagna Official when a Segmai Yorokle Habigi Pow de Latre Malem Thongam Ngasi, Nongalamda Ayupung Marirom Taba Matamda Sangmai Police Station da Tungkre Mahak Ngasi, Nongalamda Ayuk Angan Bapung Ani Taba Matamda, Chanapati Degi Security Akama Section Toranga Redina Kangpupi, Fauduna Sangmai Police Station da Tungla Kibane, Makatana Mahagna Sangmai da Tungla Kiba, Asiga Mari Lenina Advanced Women's Society Awang Sangmai Mera Pai Bigi President Usam Amubina Hai, Ngasi Asi Ahing Ama Sangmai Gimama, every single Redina Malem Thongam Apam Aduda, Laminagani, Hiramasiga Mari Lenina Haying Ayupung Matala Taba Matamda Sangmai Bazaar Degi. Samagi Masing Yamlaba Ima Kaya Nataram Oklamatung the Malembo, Makata na flag up to Widuna Infalgi Kanglagi the Maktalam Tarakani, Madamasina, Mahana Sangmai Digi Kanglagi Nongsup Tangba Western Get Fabala Pugi Lambigi Nak Yeta, Leka Lekagi Miam the Lambi Topi Rakuna Mahak Putaram, no Obinasi Haina Lepak Miam the Pauzela Clay. Ngasigi aina semai da basigi kudong chaba lokjaraga aina makha tarakpata leba miyam da thamjaningba wafamdi maruoina aina si semai da call tawrina laigani aduga hayeng morning ayupung tara taba matamda semai di masingna aibu mafamsida reception tawribaga loinana sangnagi damakta aibu mokoina lamthabirakani ihangna laksaba matamda lambi lambi sa singna ihangna thingabagi Ideal Girls College Kampata Hang Relief Camp ke investing na Santi ke Pauzil Puduna Delhi Digi Imphal Tamna Cycle da Lakiba Transgender Malem Thongambo Candle Lighting Togduna Puning Tawat Kre Akampa Relief Camp the Pangtukiba Candle Lighting Toram Aduda Saruk Yaduna Committee on Protection from Mate Victim Gisiamen Lasang Tem Inausana Lamdam Asi Tangdu Laitaba Santi Label Lamdam Ama Oinabiki Damakta Awabakaya Kongoi Naram Awabaka Tungoi Naram Laga Cycle Tungduna Saliba Malem Thongambo India gi Tungan ba Lanai Miui Amade Loop Kayana Tagar Perfondo Naraklingai Chedak Asida Kotuna Malem Thongambo National Highways Saru Ama Oiriba Kambo Pi Fauduna Satpa Yaroi Haiba Yauna Aki Tuzingba Wahi Tamlakpa Labak Tibani Asigumba Santige Pauzil Pudan Saliba Miui Amabo Kampo Pi Faraga Satpa Yaroi Harakpa Asida Cookie Furup Ge Mama Oivikana Dominion Election by Yaningde Cookie Furup Assis Santi Pam de Haiba Mayek Singata Le Haike Levaki de Makatoga Lakraba Suma Kongsa Sida Quegi Subnagi kilometer Taragani Kaktung Lapa Kotuna Tingaga Tamiba Sugumba Mafumsi security na mapung panangak shelaga ubirapagi mahota mahako bulletproof ta thanglaga hairiba mafum asi lantongan bahai base yam ikai nangai ni
हुजुक लेरिबा सिक्युरिटी सिंग असिगी मौ मतोक असिदी शांति पुरगा लाक्चरेबा सुम इचन असि फावबुदा मखैना ngakpi sinbiraga mafam asi yongna pubirakpa ngamdaba haibase yam ikai ningai ni Malem Thongamna Yaifare Manipur Imana Yaifare Haiba Kolau Sulauki Hanjabam Siamo Sarma gi Samagani Palak Suba Mapok Namit Ningsing Tharam Pangthokre Imphal Art College ki Principal gi Makada Samagani Pan birthday anniversary of late Hanjabam Siamo Sarma floral tribute function Sinduna Imphal Art College ta Pangthoki ba Tharam Aduda Manipur government ke Art and Culture Commissioner Ais Gyan Prakash Manipur government ke Minister Oramba Bezoi Kozam Amasu Imphal Art College ke Principal Oramba L Modhu Sandrana Tharam gi Athoi Mithulan Singh Oina Saruk Yakhe Tharam Aduda Saruk Yakhe ba Singna Imphal Art College ki founder principal Hanjabam Siamo Sarma gi da ikai kumnabu utke hauji paugi marathan atenba break amalominasi Vans consultation camp lakliba December ki tarik tara nipan dagi kun phawba ayuki pung tara dagi nungthil gi pung ama phawba free varicose vans camp pangthok chagadauri surgery tawdana amadi hinglek tana endovenous laser treatment EVLT tawba oibana nabagi chang hanta li loina na dakpham su lehende adomna khongda singli chakthopagi layong asi leibiragadi khudong chaba silobi hongna pagi damak Caesar hospitals langkol natraga pizariba contact number asida paw phawi rakna baganganjari Honglakliba punsigi lambi sida araiba chaba yaba makhai sasinari adone hidak langthak kayama chadaba yarakte sasilliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakningba phawdaba puk nungaitaba khong hamba nungairaktaba amadi kuchu kumen senghallakti khuding maksibu ngakthok ke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule Tada Yeme makigano Aza betamo Sige yumse next TMT na checksin na laksilaga thamlo banine Dadarang se juhar habaga amta kidrabo Asumna mayamda na machalbo ngapshan lugum basigi yumasibu asuyan kokadabagi next TMT na ngapshelli next TMT juhar habati ngaktok na basembani Zaman technology siya na concrete katok na tinaba matamda kapamul amuk hena hengal adli next TMT strength is in the quick Matamgi nungsit nungsa amadi ainga sana maram moiraga lok tungba amadi khubana singba tatana thohalli pumna maksibu khudakta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnaw maring chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup break itungda makhataba pauda Wangway Assembly Constituency gi ex-minister Oinam Lukhoi gi lising makada North East Labor Ras Medicity Hospital ga kusam naraga Ras Medicity Health Card Sabagi Enrollment Program ama Yumnam Hidrom Thiam Le Sangkung deliba Public Community Hall Pangthokre Card Sabagi Tharamatu the ex-minister Oinam Lukhoi Ras Medicity gi Chairman and Managing Director Hawazam Rajan Yau Namiyo kya saruk yakhe Oinam Lukhoi na Miyoi bahai basit tamangamde karigomba kudong tiba matamda layang laga kanbadi ngamgadaba anaba kaya sel laitaban amaram oraga laikidaba kaya aikoina thengnai hariba health card asuna hospital asu layang ba matamda pikidaba kudong sabu sing de layang ba matamda apun ba tariba senpham adugi 25% taba OPD amasung diagnostic service ta 25% taba amadi pharmacy da heda langtak laiba matamda 15% tabagi kudong sabu piri haike Liangma Imphal Market Committee na sinuna Imphal ge tongan mafam sing da chathaduna lakiba Liangma Imphal Market nga chetraga ni churak subuk wena kurai popular high school ground da Liangma women vendors kya na saruk yaduna pochai yonakre hariba Liangma Imphal Market asida miyoi kya na organic aba mana masing yauna pochai kya laiba langna ki hiramasida Liangma Imphal Market ko convener DFU panmeina phondo kibada kaithel asigi pandamdi tongan mafam sing chatuna amaga sakhang maikhang na duna yellow furup sing da hiana apamari ama tung koina Puranabagi damakta phamba kaithelni adubol yangmai singi oina kaithel phamandaba mafam laitaba sida tongan maklap CSO singna mateng pangbirakpa sida thagat pusu phongdorakle kaithela sina yelhomi singi marakta peace integrity puraknabagi horkraba ipai pu sing na honaramba kaya adu amna hona ningsing wafam sing phongdokhe Jingdigi laga sumaina Imphal da lakwa mata maiti singna sumaina khoibu phajana okpiba tumpham chafam pibiba aduga sumaina leiriba chingmi lakpa singbuse leineba chana ba thakna bu sumuk pek torga sumaina chingda hanba sumaina akoi exchange soramba ase yamna phajaba ama oye kaithel kumba matam da su sumaina homirak ibase kaithel asina akoi integrity peace unity ase sumaina
Minorities Students Association Manipur National Manipur Press Club the Minorities Right Day 2025 की थरम पांगथोखरे थरम अदुदा Minority Student Association Manipur के President Izus Ahmed na India government na minorities miyam gi oiba sakwat thorang kaya gi pitarakpa scheme kaya phangba ngamdana lerakde asigumba government ki scheme kaya asi minorities miyam da mapung fana phangnana ba amadi makhoibo wakhan tahanna ba ngasigi Minorities Right Day 2025 asi pangthokpane Manipur da PR lengak laina lising ani kun humdoi ge me ahum dege thokiba Kangluki Irangda mayum makai thadok na jenaruraba miyam na masa masa gi mayum torbungda hanjilaba matungda atamana nomai kapsilakpa si India lengak na aikoi masir gi marakta nungaina da naba sinma manba asi yaning di haike yoi kharana minority welfare da adagi minority gi akoi gi scheme sing sida khananing momong da sanaraga masagi puri gaw gi pocket da sanghal lakanda leiba poche hellaroi si akoi khoning minority gi hakphong ham thok right sing se akoi dalasi hangminarasi Security Force sing na Urkhul District Forest Department ka kusam maduna Yaulen Chepu amasung lamlai singphai area gi LM block ta tharamba popi pambi acre samgani forum haidatuna manghan kre mafam aduda saramba loktang sang tara taruk sumai thadokre haire Mathang Selising ani kunga taruki January kungani pandagi February ani fawa Kerala da pangthukudari bani futaruk Super National Master Athletics Championship saru yagadaba Manipur gi trial loikraba Master Athletics singi entry tha asigi tangtara gani pandi kunga taruk fawa ayuk ke puni pan makhai degi mapan makhai fawa gi manung da kumal lapak men stadium de level office ta thaji lagna ba khangalakdi charolas na makha ta na entry thaji lakpa matam da mafi card Aadhaar card xerox copy medical fitness certificate amasung passport photo ani yahulakadabani haire Manipur Central Prison Saji Wadan Mitarane, Chatarakiba Annual Sports Meet 2025 Losinikre, Prisons and Correctional Department Sinuna, Chatarakiba Meet Asige Losinbagi Tharamda ADZP, Prison IK Muiva, SP, Manipur Central Jail Infal SK, Badrika, Manipur Central Jail Sajiwagi SP, Said Abdul Samad Susaru Yake, Central Jail Asida Ladeba Edmer Singna, Tuan Masana Nipanda, Toya Hentanaki, Makomatang Taraba Singda, Manamatum Sing Suyan Toke. Manipur Society for Skill Development na Director of Craft and Training Manipur Gloina na Department of Skill Levels Employment and Entrepreneurship ki makha State Level India Skill Competition Manipur 2025 hodopigi tharam Government ITI Tagel Impal da pangthokre tharam adugi manungsana lising ani kun ngamari da pangthokhiba National Level India Skill Competition ki winner oirakra sing taram no okpa amasung India Skill Competition 2025 ki kit sing release tauke tharam aduda State Level India Skill Competition 2025 Chief Guest Anurag Baspai na hodokhiba galoina na mahan hongdokhibada India gi oina 65% youth oina lady Government of India na naha oliba kaya bu skill leiba naha oina ba makal kya gi skill singi scheme kaya hodoktuna kudong saba piri skill competition asi malem gi oina competition tawa mathau tai apapa skill asi yana maru oi India asi ngasi di skill movement ta malem gi mangjil thaba lepak ama oire haike carried in Manipur also this momentum forward with the pride at World Skills which was held in Lyon in 2024, India achieved an impressive 13th position globally. This achievement is it is not a statistic. It is proof that Indian youth can compete with and excel among the best in the world. Laisam Mani Gowra Sangit Academy bu lingkat lamba Laisam Mani laikidabagi sahi kunta tarik lak subagi ningsing tharam amade academy gi laikidaba guru kaya da katpa guru kritan amasung dharamana marai chaitharak pa haiba sida khanane nabagi tharam ngasi thawal wangkem mayai laikai leiba Laisam Bijoy Kumar gi yum da pangthokre Laisam Mani Gowra Sangit Academy imung manung amadi sagai na taina punna sinduna pangthokiba tharam adu da MLA Kaisam Mega Chandra yahuna miyoi kana saruk yakhe tharam adu da athoi mithulian singalu singuna saruk yakhe basina pung isai lari haiba thiba jawai isain singba lam kaya da to handona mai pakraba academy aduge layokraba guru kaya gi mafam de guru kritan amadi haile katni kai kumna bu utke national award lesson bezoina moderator waduna dharamana marai chatharak pa haiba sida khanane na bagi tharam amaso pangthoki Manipur Smang lelage lifetime achievement award yumlembam gorda singna wangangloi oina khanane na aduda wangangke Jaliarong United from Jaliarong People's Convention ZPC gi matung ina madubu yumpham oraga sim ki bani ZUF na Naga National Movement ki mayokta leite haina Louis Gangmai Secretary Information and Publicity Jaliarong United Front ke charol amana haire charol sna makata aduna Jaliarong political journey asimatam sang awaba kaya khanglakhiba thawai phawba thaba yaukraba phawba
namsinduna thambiraki Government of India ga democratic amasung peaceful negotiation amagi makada aroiba warasingi lambida changsilibane Jalong United Front Jalong People's Convention ZPC gi matung ina maduda yumpham oraga semkibane ZUF nanaga national movement ki mayukta laite secure eba Jaliarong homeland ama tanbani masida maru oina NSN IM na objective asibo lanna handokpana nakal ani ki marakta khud thona ba fawwa oheli Jalirong gi jaga NSN IM military domination labor singda labor Jalirong miyam awaba mayok naraga lakli hairi Haukiba December ke tang tara troki nimidang da kuki narco terrorist na torbung da bom amadi nomaina landara kiba thong yang da phongdok pa amadi attack aduda senari ba terroristing phaduna charak piu haiba khongjang ngasi nambol kaithel longmai sintha lubna nambol kaithel da longmai phamleba single winina nambol lambi thingduna khongjang sangsinkre Tuberculosis TB matang da sensitization program ama NCC Year Squadron Camp Kumbong da ngasi pangthokre thoram aduda State TB Officer Manipur ge miyang makha da pangthokpane Dr. Irengbam Homendro District TB Officer Imphal West Winina Dennis Irengbam State Consultant na TB ki matang da sugaina ta ki bagal winina NCC cadet na TB muthana ba khona bada kadai faba mateng pangmu yagadagi habigi matang da wangang ke Tomten Ehul Foundation na NGO na private sector da lady ba TB patient singda karam na support tawi habigi matang da wangang ki punna cadet chani yangkai amadi officers singna tharam adida saruk yakhe Manipur Taruk Suba Battalion CRPF na chatarapa civic action program ge saruk amu wena solar street lighting system set taruk Khumji Part 5 None district ke Khunja Singh ngasi yanthokre thoram aduda James Kamai assistant commandant IT6 Battalion CRPF Oinam Sunil Singh AC IT6 Battalion CRPF SK Paugai Rong Siamen Khumji Part 5 amadi SK Athoi Pau Siamen Khumji Bilas authority na maru eba Mio Singh wana saruk yakhe bagal winina Khunja Singh saruk yakhe thoram adu ke manung sana Khumji Part 5 ke dance troupe na cultural program supang thoke Housing asik sanabagi pau akhoi ke senior sports journalist Boyani Thojamdigi lobirasi Ex Polo Club Wangkhaina Black Wash Polo Club Babu Parabu Maiti Bapiduna Anisuba DGAR Men's Polo Championship ki champion oikre Director General of Assam Rifles ni sponsor toraga All Manipur Polo Association gi meng makhada tha sigi tang mangadagi nupagi team control doina saruk yaduna Imphal gi Mapal Kangjipung Polo Ground da no odd basis satarakiba Anisuba DGAR Men's Polo Championship ngasi loisan khre loisan bagi thoramda Manipur gi Governor Ajay Kumar Bhala Lieutenant General Rabrup Singh Lieutenant General K.S. Singh DIGP Rakesh Balwan All Manipur Polo Association ki President Dr. Konsam Sarachandra Director General of Assam Rifles ki Lieutenant General Vikas Lakheramati atai maruiba mioi singna thormapu sing oike satharakhiba championship asigi ngachi sanakhiba nupagi aroiba matchta ex Polo Club Wangkhaina Black Wash Polo Club Babu Parabu Panjal Manga Marida Maitiba Piduna champion oikibane ex Polo Club Wangkhai gi mai pakbiki Panjal Singadu TS Jacob na ahanba madi Marisuba Sakarda Panjal ani TS Santos na ahum suba Sakarda Panjal ani sankhi atopa Panjal aduna P Ojid na ahum suba Sakarda sankhi bane match asida maiti khiba Black Wash Polo Club Babu Paragi Panjal Mari aduna M Saubuna ani suba madi ahum suba Sakarda Panjal ani sankhi atopa Panjal ani aduna L Rohit na ahanba Sakarda Panjal ama madi TS Nongpongan bana Marisuba Sakarda Panjal ama sankhi Satharakhiba championship asida Assam Rifle Polo team na nupagi best discipline team amadi Manipur Police Sports Club Women's Polo team na nupigi best discipline team taki nupigi best pony na Assam Rifle Polo team gi dhubana taki nupagi best pony na ex Polo Club Wangkhai gi pauna na takre championship asigi nupigi best player na Assam Rifle Polo team gi Nauribam Lakshmi amadi nupagi best player na Laikhuram Atang bana takre Satharakhiba championship asigi nupagi champion oikiba ex Polo Club Wangkhai da trophy galona selona lupa lising yangkhai runners up takhiba Black Wash Polo Club Babu Parada trophy galona selona lupa lising kuntra manga piduna pungning thawatke nupigi champion oikiba Assam Rifle Polo team da trophy galona selona lupa lising yangkhai madi runners up takhiba Singkhai Hunpa Polo Club Kongpan da trophy galona selona lupa lising kuntra manga piduna pungning thawatke
Tarasuba MNCA Plate Cricket Tournament ki ngasi sanakhiba match singda KCDO Kongpal amadi SCSU singjamai mai pakre. Manipur Cricket Association MNCA gi meng makhada mamang thagi tang kunteretegi tim taratare na group ani thongna khairuktuna Moijing Public Ground Thawal amadi Lairenjam Public Ground sathariba Tarasuba MNCA Plate Cricket Tournament ki ngasi Lairenjam Public Ground sanakhiba match da KCDO Kongpal na SDC Laipong Kunubu wicket tareta Matipapi Kibane. Match asida SDC Laipong Kunung na tos ngamduna ahanba betting tawkibada over taranipanda wicket loina turaga run humdoi khak lauki. Masigi paukhumda anisuba betting tawkiba KCDO Kongpal na over nipal ga ball amada wicket ahum khak turaga apiba target adu yauduna match asi mai pakibane. Match asida KCDO Kongpal gi sanaroi KSS Devendro na wicket taret amadi run kunma pal lauduna man of the match ta khi. Moijing Public Ground Thawal da sanaki ba match na SSU singjamai na KIYC K3 gaubu run chamaga tarong da matipapi khi. Match asida SSU singjamai na tos ngamduna ahanba betting tawkibada apibo over kuntra manga da wicket taret turaga run chani kuntra mapal lauki. Masigi paukhumda anisuba betting tawkiba KIYC K3 gaungna over kuntaret ka ball amada wicket loina turaga run chamaga kuntaru khak lauduna match asi mai thikibane. Match asida SSU singamai gi sanaroi saikhomba thongamna wicket ahum amadi run nifumapal lauduna man of the match ta khi. Badminton Association of India gi meng makhada tha sigi tang nipan degi taramathoi pauba Gujarat ki Badodara da pangthokiba sahi taramathoi makhagi nupamacha amadi nupi machai gi mini national badminton championship ta gold medal laroglaba Manipur gi sanaroi sanon leitong mamadi nanapam Devasis Imphal ki bir candidate international airport thorakpada Punsiai badminton training center gi sanaroi amadi official sing yauna sanaroi singi imung manungi mioi singna harau tayamna oktuna pongning thawatki. Pangthokiba championship asida Punsiai badminton training center tagi haukiba Manipur gi badminton sanaroi sanan leitong bamamadi namanapam Devasis ki jurana Tamil Nadu gi sanaroi Nera Bhari Thanan amadi Pranab SB gi jurabu set ani sinoda maiti babiduna gold medal lauki. Punsiai badminton training center coach Haikrujam Punchiba madi Haikrujam Yaipabana championship asida Manipur gi sanaroi singna pikiba performance singi matangda phongdorakibada अखोई मणिपुर की अखोई की प्लेयर मैम जी फजना बुद्धि सानरे अदु अखोई की खतंग वादौरिसिना अखोई की टूर्नामेंट पांगना चतबा एक्सपोजर का फंगदब एक्सपीरियंस का लेतबजिदो को अखोई मणिपुर हा चुमना हारगा होल जे अखोई दी याम चाव द होल मरी मंगाने लैजे मी असो मपान की दी होल जे त्रांगा त्रातु कुनमुक लेरकपनिना सिदा तंग सानबा जंग डिफरेंट खतंग लाक पाइतारे बॉल फजनबा खोसनबा अदु तबुजे मोइजे खतंग सोंदबा टूर्नामेंट जो खतंग थोकपजे खतंग वाले अदु सही द दुम टूर्नामेंट मरी मंगा थोगदी मथंगी दुम नेशनल मथंग सही की नेशनल लापजे दुम फेम मणिपुरना सोइदना लेमक लौगनिना आई वखन होजी अखोगी मणिपुर बैडमिंटन एसोसिएशन ना अदुम अखोगी प्लेयर सिंगी दी मयाम तौबिरे दुबु अखोइना हेना पामजबदि अखोगी आंगांग सिंगी सानागदो सेटल सिंजे यामना मतिक चाना अखोगी होजी वाटपना मरम ओरगा आंगांग सिंगी प्रैक्टिस तौद खरा वाले होजी सेटल जु रुपा लिसिंग अनिगा चचे यौगरे अनि चचे पिबजे सुम सानारपसिदा आंगांग सिजे कनो फाइनेंशियल खतंग प्रॉब्लम लेबो खत यावना खरा दि प्रॉब्लम खरा दि फेस तौरे असि सिदंगा खतंगा स्पॉन्सर नत्रगा कोगी एसोसिएशन साइड की खरा मतिंग पांबिरगदि सिदा थोलैबा ngasi मणिपुर की प्लेयर मैम थोलै जासिदगी हेना सरुक चामा चामेन थोलकन हेबि थाजबा आम चावनले Kunithoi Suba Manipur Veteran Cricket Tournament ki ngasi sanakhiba match sa RNEF Maika Mayang Imphal na BSC Team B Brahmapur bu maiti papi khrai. Manipur Veteran Cricket Association gi meng makhada mamang thagi tang kulumdoi team kunma thoina group mari thongna khairuktuna Langthabal Public Ground chathariba Kunithoi Suba Manipur Veteran Cricket Tournament ki ngasi sanakhiba match sa RNEF Maika Mayang Imphal na BSC Team B Brahmapur bu run chamaga taramapanda maiti papi khibane. Match asida RNEF Maika Mayang Imphal na tos ngamduna ahanba betting tawkibada apiba over kuntra da wicket taret turaga run chani supna taruk lauki. Masigi paukhumda anisuba betting tawkiba BSC Team B Brahmapur na over taramari ga ball manga da wicket loina turaga run marfu tare khak lauduna match asi mai thikibane. Match asida RNEF Maika Mayang Imphal gi sanaroi Jasobantana wicket ahum amadi run humphumari lauduna man of the match ta khi.
Anisuba BYO Trophy Manipur Open 5A Segment Football Tournament ki ngachi sanakhiba match ang tha FC na ISA Kyangwei bu maitiba pikre. Bright Youth Organization BYO ang tha gi meng makada tha sigi tang taramari degi team taramapan na group taruk thongna khaidokuna BYO ground ang tha da chathariba Anisuba BYO Trophy Manipur Open 5A Segment Football Tournament ki ngachi sanakhiba ahanba match Divine ang tha madi Ngarian FC goal ani sanaduna draw satki Anisuba match ki sanakhibada ang tha FC na ISA Kyangwei bu goal ahum ani da maitiba pikre ahum suba match ki sanagadaba Nelson FC amadi GML hata gi match GML hata laktabadagi match sanakidre Satkiba tang tarak mangagi ayupung terelom taba matamda mayang Imphal gi mayang laukha amade sangai sabi hariba labukta yansang na pi hek pasat kiba mayang Imphal haigum yang bidagi ningthauzam patma mani padama mani mafam khangdana mangkhre haire masaga sei humdrag mari rom sure kanagum masina hariba miyoi asi thengnabi rabadi mobile number 8731977470 amkana pazari 8731977470 natragana 9113666105 amkana pazari 9113666105 da pau pbu haire masigi matang de imung manungi miyo singna mayang Imphal police station da wakat khre haire Hajiro Shalakpada Mariba Pau Amukahana Jawaharlal Nehru Institute of Medical Sciences Janims Tingkat Kibagi Tragani Suba Annual Foundation Day Amadi Janims Dental College Tingkat Kibagi Mapalak Suba Foundation Day Pang Thokre Ana Layengi Lamda Janims Hospital na Mangjil Tharakpa si Afaba Kongthang ama Oibatanatan Afaba Mahiru Kya Amasu Putopa Ngamle Haina Manipuri Governor Ajay Kumar Bhala na Haikre Janims के माइक्रोबायोलॉजी डिपार्टमेंट नाइट ड्यूटी ताब स्टाफ लेटबना टेस्ट तौनब सैंपल पेशेंट के मियो सिंगना अहांगब टेबल दा सिनरे हाइदे अमसुंग मरी लेनबा डिपार्टमेंट ना फील्ड दा चटबना लौमी सिंगना पीब स्कीम लौ उदब मीदा पीब यावरे हाइना पुनाल मरिंगदगे नोमाई सिंग एरिया फार्मर एसोसिएशन के सेक्रेटरी थांगजा याइमन हाइक्रे ngasi damak tida ISTV sandok saba Manipuri paus matang swada tension jari mayang tabiriba mayang puna mapuso amuk hanna kurum jari